Fibamga kapnakre None district ki manungchan manungba police station na konba Tawday Jang Village tangasi ayupung mapan makhairom tarakpada Nscn IM amasung ZUF ki cadre singi maragta kanmamong na nong may kapnakre haina Thazabi yaba mafamdagi fangba pau na hari nong may kapnabagi thawdo aduda misi mina natraga sopan kayam yaukibagi haibagi chapchaba pau phangba ngamdri Imphal ga lambi takna khibana Churachandpur district air connectivity asi lifeline amu oire LM khaute haukiba sahi 2023 gi May 3 dagi tholakhiba kanglup ki irang asina maram oirega Churachandpur district asi Imphal na mapung phana lambi takna khiba oibana crisis matam asida di air connectivity asi district adu da leiriba miyam gi lifeline amu oire maram aduna district asida helicopter service mathau tai hairaduna masigi matang da central government da succession khiba laikre haina Churachandpur gi MLA amasung oiriba former DGP LM khaute na phongdokre mahakna makhata na haikibida Churachandpur district ta maru aina mahaki constituency amadi akoiba khulsing da leiriba lambi thongi pibam asi haningai leitana phatre state asida hojik tholiba irang asina maram oirega local community sing na tangai fadana connectivity amasung essential service ke awaba khudongsa daba kaya ama mayoknari Manipur da kanglup ki irang asi thokraba matung da mafum adugi miyamna khamtheng na awaba kaya mayoknari mafum adu da hojik oiriba lambi gi pibam asi yamna ikai ningai ni intervillage road sing asuki matik patre lambi gi pibam phattaba asina maram oirga thodok kaya da miyamna makhoi masel sel khainaraga lambi sembagi thabuk tawi mahakki mekai dagi su maduda angamba mateng pangli irang matung school sing hangdoktuna mahi masing tamba horaba su angang sing na school uniform da pibam thina soklaba sanglaba lambi kaya khongna chatpa adu karigung matamdan khudong thile oiraba sing gi angamba saruk kaya fawraga sali masidagi hena mi paininge oiraba se medical emergency amasung transportation asini hospital da anaba sing putok kusin tawna honaba da asoba sing da kaya ama thengnari pochai puba gari sing sathok sasin tawba da khudong sa da kaya mayuk narabana local economy da su saitheng phangli government gi funding asi peningai oide district adu da hojik oirba khudongsa da phibam kaya aduga mari lena mahaki maikhe dagi central minister sing amasung corporate body sing the lambi samjina pa amasung hospital infrastructure sing gi damukta financial assistant pina taksin bolai kre karigumba matam da mahaki loina biga loina prime minister office sa tunu khudongsa da basing adugi matang da mayak sing thamkhiba laikre irang na maram oirga victim oikraba sing da compensation pina pa mayu makai leitraba sing amuk hanna khunda laita hanna bagi support amasung Churachandpur district water supply scheme asi athuba da implement tawba mathau tai yamna singthani nga oiba development amu oina special assistant to stage 4 capital investment scheme gi makha da Churachandpur district road project manga paikhatna ba sanction tawrakre khongthang asina district headquarters amasung akoiba khulsing gi connectivity hengkatlagani khwaidagi hena maru oiribasi air connectivity asini maru oina Churachandpur Aizul Guwahati amasung Silchar na singbagi connectivity asi yamna maru oi hairi UNC gi phirepta Myanmar gi Naga students organization na saugatli India amasung Myanmar na Naga sing na thamliba deficit border policy gi mayokte UNC na loriba phirep asida Naga students organization Myanmar na sumapung phana saugatli hairi Naga students organization Myanmar na thador paserwal amada hairi bana UNC gi maikai dagi political and future territorial integrity Naga myam gi unity masigi leadership thawna amasung border leiriba maru ina Myanmar gi eastern Nagaland leiriba Naga sing da piriba thawna kaya adugi damakta thagat phongdokli hairaduna Naga myam gi right amasung future gi damakta santi oi mong da sangsiliba movement khuding makta su saugatli hairi eastern Naga sing gi maikai dagi India amasung Myanmar government institute tawriba free movement regime asi sakhang bataude aikoi gi pari puri gi oiba lamsing da sathok sasin tawba asi aikoi gi pokpa dagi yorok loba hak amani masida state ki permission lobagi mathau ta de Indo Myanmar border da hojik sambal khaba gi thabuk sathari basi khotak telep kadabani Naga organization tribal council student body sing amasung youth sing dignity gi damakta punna lawminnaba matam oire Naga sing gi indigenous right violate tawriba asidagi international community sing na su sakhang naba appeal tawri hairi PUCL gi Manipur gi iranga mari lena phongkhiba inquiry report nakal namati gi oiba pumlal lalaba report amani IDP state asida hojik thokliba irang asiga mari lena people union for civil liberty na handakta Delhi da phongkhiba independent inquiry report adu nakal namati gi oiba yamna bias leiba pumlal lalaba report amani Churachandpur da kuki sing na maitai sing protection piki haiba du yumpham yaude haina ngasi press club da pangthokiba pawgi mifam amada irang asina maram oiraga Churachandpur da gi lanjilaklaba hojikna Mangkoltabi relief camp dalai riba Churachandpur maite United Committee gi co-convener Nabaning Thujana phongdokre magna makhata na haikibida PUCL na phongkhiba report adu IDP singbu ikai piba amasung humiliation tawbani achumna sinduna Churachandpur da me ahumna satkiba rally adugi mangoina na kuki militants singna numit adugi ayukta singhatta leiba forest bit office tugai ki loina tuibong forest gate office maitha ki numit adugi ayuk pung taraga makai taba matamda tuibong forest office maya da maitai driver amatam thina phuki nungthil gi matamda na torbung bangla amasung kangbai de leiba
ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6ꯇꯒꯤ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄꯤꯌꯨꯁꯦꯜꯒꯤ ꯔꯤꯄꯣꯔꯠꯇ ꯀꯔꯤꯒꯤ ꯂꯣꯠꯁꯤꯜꯂꯤꯕꯅꯣ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯩꯇꯩ ꯈꯨꯟꯖꯥ 3 ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯤꯄꯟ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯄꯤꯌꯨꯁꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯈꯤ ꯍꯥꯏꯅ ꯄꯤꯌꯨꯁꯦꯜꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯨꯝꯂꯥ ꯂꯥꯜꯂꯕ ꯋꯥꯐꯝꯅꯤ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯎꯅ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯈꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯌꯥꯎꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯥꯔꯃꯤꯅ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯒꯅꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯃꯗ ꯃꯦ 9 ꯐꯥꯎꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯆꯪꯖꯐꯝ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯄꯨꯔꯛꯈꯤꯕ ꯑꯥꯔꯃꯤꯒꯤ ꯀꯟꯕꯣꯏ ꯐꯥꯎꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯄꯤꯌꯨꯁꯦꯜꯅ ꯐꯣꯡꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯌꯥꯝꯅ ꯕꯥꯏꯁ ꯂꯩꯕ ꯑꯃꯗꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯔꯥꯏꯠ ꯕꯣꯗꯤꯁꯤꯡꯅ ꯃꯈꯣꯏꯅ ꯐꯣꯡꯂꯤꯕꯁꯤꯡ ꯑꯗꯨ इनकम्प्लीट होइदबना पब्लिश तौदनबसु अपील तौरी हाइकि मरक्सिदा लोक सभा की एमपी दा अंगुमसा बिमोल अखोइजमना पीयूसेल की प्रेसिडेंट कविता श्रीवास ता मणिपुरी इरांग का मरी लेना फोंखिबा इंडिजिनस पीपल ट्रिब्यूनल की रिपोर्ट अदु यामना कन्ने यानिंगदबा फोंदोखरे हाइरि